Nupi Kharana Tuba Loidriba Furit Litlaga viral Chatnaba Hotnariba asi Meeyambu Usittabani Chak Chagring amana chengpot ama mangthokpagi thabak tokpiro haina Kanglaipak Minority Welfare Organization Kmwo Manipurna thadorakpa cherol amana fongdorakli Apunbagi saktam kaibe yaroi tungi mirol kansi haiba pandamda leiriba Kmwo Manipurgi maikaidagi hauzik Manipurda social media da Nupi Kharana Tuba Loidriba Furit Fizet Figai setuna viral Chatnaba Hotnaba leptriba asi Manipurgi Meeyambu Usittabani Makoi gumba kaya asina Kanglaipak asigi chamjaraba Nupi kaya busu miyamna lana uhalle Maramaduna chak chagring amana chengpot ama mangthokpagi thabak asi athubada tokpiro haina fongdorakli Cherol asida makhatana hai Nupi oibi singi Fizet chakcha lamchat sajat thauna lingzel kaya hauzik malemgi miyamna ikai khumnaribani Talak asida chaukhatpagi matau tamlibani haiduna Nupi Kharana imung manung yengba nungaitaba mawongda Fizet Figai sechin sajinduna social media da real video namduna upload tawriba asi Kanglaipak asigi Meeyambu thawai Usittabani asigumba thawong mathong huktaba Nupi Kharana chathaba leptriba asi athubada lepiyu makha tana tawdanaba Kmwo na mari leinaba singda appeal tawbaga loinana karigumba yengba nungaitaba mawongda viral chatnabani haiduna Fizet Figai setuna real video upload tawraklabadi organization asina tuminna yengduna leithokloi makoigi mathakta akanba action laukhatnaba firep laurakani hairi organization asina nupi singbu awangba thakta pukhatnaba chahi kayagi mamangdagi hotnaduna lakli loinana organization asigi mapok kumonda lamchat sajat thaksi khasi amadi iramdamgi yaifanaba hotnariba nupi kayabu Linthoi nganbi Kanglai Chanura Award piduna ikai khumnaduna lakli Pumnamak asigi marakta Nupi Kharana Fizet Figai setuna viral Chatnaba hotnarakliba asina organization asina mangzariba manglan asi arembada tahangadawre Kanglaipak asida leiriba athauba singbu nakoina usittaba asi laibak thibani maduna tungda kanaba karisu purakloi lamdam asigi laibak asigi mangzaba ngakta oirakpa yai Nupi singda hak chauna pithokhibana thokai uhaidaba thogdok kaya asi thorakpa oiramba yai haina khalli aduna nupi amasung nupagi crime ama thoklakpa matamda Kanglaipak asigi yaifanaba khalliba athauba ichilinau singna nupa singda chairak pibagi tanja laklabadi yamna kupna khantharaga thijinbiraga thabak tawbinaba organization asina mari leinaba singi pukning chingsilakli Maduna trabadi iramdam asida nupa haiba kanglup asi asigumba mathong huktaba nupi kharagi langda thubadagi nupa sing toratuna mutkibasu yai matamna leiringaida social media da Tuba Loidriba Furit matat ama litsilaga viral Chatnaba hotnariba sing amadi viral chathaliba ichi ichal sing wakhal taduna afaba mama ama oihannaba hotnahorasi Manipurgi luraba tanja asida ichi ichal singbu kadaida kari soikhigadagi haina ngak seliba athauba kayagi pukningbusu nakoigi natawasina thauna hanthahalle lamdam asida hauzik thokliba irang asi loishinnaba hotnabada mahausagum afabaromda thaudang lauminabada pukning chingsinsi isagi natki fajakraba Fizet leitengbu miraigi khalliba ichi ichal singbusu mama mapa oibesingna wakhal tahanbana achumba khongthang oigani hairi Hiramasigi matangda organization asina haukiba kumsing Englising ani kunhumdoigi August ahum Englising ani kun marigi July taramari Englising ani kun mangagi March anida Kanglai Chanura singi wakhal tanaba press ke khuthangda appeal tawbaga loinana marik chumba wafam kaya fongdokhibasu laikhrabani masida natana office ta wakhal tamina khiba iche ichal kaya amasu laikhrabani adubu laibak thibadi handak miyamna sakhangnaraba nupi ama amuk hanna viral chatlakpa asi organization asina taraina laude masi laibak thibani asigumba mathong huktaba miyamgi imung manunggi khandaba thabakti makha tana tawbidanabasu organization asina appeal tarakli marakasida handak Kanglaipak asida thokpa harau kumaigi mingda nupa nupi punsinduna yu thakpa makhal kayagi nisa chasilaga tawhaidaba thabak kaya tawrakpa asisu organization asina nungaitaba fongdorakpaga loinana asigumba thabak thawong chatharakliba asi khudakta lepkadabani Karigumba organization asina hairiba asigi mayokta leiraklabadi Kanglaipak asigi athauba athaubising club mairapaibisingga tanaraga makoigi mathakta akanba action laukhatnaba sem sagani laikai da leiriba club mairapaibisingnasu nataichadaba thawong chatharakliba sing asi sakmai yengdana thingnaba hotnabada thodang laubiyu
FBꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯇꯅꯕꯁꯨ KMWOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯍ ꯋꯥꯖꯤꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫